People's Revolutionary Party of Kangleipak Prepak ki nifutaruk suba mapok kumwon thouram na lakpada yaifa paojel pizade. Prepak Interim Council ki Chairman Ahaiba Angomna Kudek Piduna Tadorokpa Cherolamana Hai, Miam gi Punsi Masung Lantum Ngaksen Bahai Base Lengakamage. Nantok Fadraba Mataudangni, Equabo Machet Makai Oina Tamduna, Kaibung Tahalaga Equigi Apunbagi Saktam Tugaiduna Lamdamasibo, Madam Chupagi Oina Makoigi Kongya the Tambahai Basi Indiage Matangairaba, Arunba Mate, Afongba Makalgi Tausile, Nahana Lushin Bayaraba Watogasi, Nantana Lushin Bugi Mahuta, Kangleipak Dana Ama, Kangleipaki Wang Mutanaba, Malim Gimiam Danaba, Haiduna. Ulay paray tauduna lay thoktu na daydi handaki me ahumdagi mapandagi thomjilakpa kuki narco terrorist singna yellow furup singda kai haurapa sina furup singi marakta tongan ba thakayada masing khangdana anoba CSO kaya thorakle masigi manungda minister MLS singna lengak longi amadi irang asigi khudong chaba lauduna makoi gi pocket manungda thamba yana ba CSO kaya semlakpa yawdabu sunate mapandagi thomjilakpa mifatta kharagi langda thuduna kuki singna oiroda Bangla nama sagat padagi handaki wathok ase lakpani kuki singna changshiliba ihawasi meitei singna scheduled tribe status demand tanbagi mayoktani haigani mathangdana chen kuki mizo adudagi kuki zogi apunba movement ni haiba galoinana haujikna tokhaiba lengak separate administration gi demand tawrokle handak kuki narco terrorist singi landa thawaina ponthapi khraba amate makut chalaba matungda lona thopna hatoktuna sibak chang fawba phangan khidraba thawai kayagi mafamda waba fongdokpaga loinana makoi gi thawaina ingna chikna yataba oirusano irang asida IOF kangbu ki joyfu tear gas pellet gun amasung mokbom na chingba caption duna asoka pandang halaba mati sok halaba soinai halaba mahiroi sing ima ibel HHL sing loidina kunngakpa ichilanaw khudingmak amate mayum mai thadok pibadagi relief camp singda awa choitheng khangli ba imung manung khudingmak ki mafam lesu awaba amate nungai da ba fongdorakli